ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯁꯤ ꯃꯨꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯉꯤ, ꯃꯁꯤ ꯀꯅꯥ ꯑꯃꯠꯇꯅꯗꯤ ꯄꯥꯝꯗꯦ, ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯍꯧꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯨꯛꯅꯒꯗꯕ ꯑꯃꯁꯨꯡ ꯃꯥꯌꯣꯛꯅꯒꯗꯕ ꯀꯌꯥ ꯑꯃ ꯂꯩ꯫ ꯑꯀꯤꯕꯒ ꯑꯩꯈꯣꯏꯒ ꯃꯥꯌꯣꯛꯅꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯅꯪꯅ ꯃꯗꯨꯒ ꯃꯥꯌꯣꯛꯅꯗ꯭ꯔꯒꯗꯤ ꯃꯗꯨꯅ ꯅꯪꯒꯤ ꯃꯊꯛꯇ ꯄꯥꯜꯂꯛꯀꯅꯤ ꯑꯃꯁꯨꯡ ꯅꯪꯕꯨ ꯃꯗꯨꯅ ꯂꯥꯛꯁꯤꯟꯈꯤꯒꯅꯤ꯫ ꯅꯪꯅ ꯍꯥꯏꯕ ꯌꯥꯏ, ꯑꯩ ꯀꯤꯗꯅꯕ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯖꯔꯤ, ꯑꯗꯨꯕꯨ ꯃꯗꯨꯅꯗꯤ ꯌꯥꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯅꯕ ꯑꯗꯨꯝ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯄꯤ꯫ ꯑꯋꯥꯕ ꯐꯤꯚꯝꯁꯤꯡ ꯑꯗꯨ ꯃꯥꯌꯣꯛꯅꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏꯗ ꯃꯍꯥꯛꯅ ꯊꯧꯅꯥ ꯄꯤꯅꯕꯤ꯫ ꯑꯀꯤꯕꯅ ꯅꯪꯕꯨ ꯂꯥꯛꯁꯤꯜꯂꯛꯂꯦ ꯍꯥꯏꯅ ꯅꯪꯅ ꯐꯥꯎꯔꯕꯗꯤ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯄꯥꯡꯕꯤꯅꯅꯕ ꯅꯪ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯄꯤꯔꯛꯀꯗꯧꯕ ꯑꯗꯨꯗꯤ ꯃꯗꯨꯕꯨ ꯃꯥꯌꯣꯛꯅꯕ ꯉꯝꯅꯅꯕ ꯊꯧꯅꯥ ꯑꯗꯨꯅꯤ꯫ ꯅꯪꯉꯣꯟꯗ ꯐꯥꯎꯔꯛꯄ ꯑꯀꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗꯒꯤ ꯀꯔꯤꯁꯨ ꯆꯠꯍꯟꯈꯤꯗꯧꯕ ꯅꯠꯇꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯇ ꯅꯪ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯇ ꯅꯪ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯑꯩꯗꯤ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ, ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯀꯤꯕ ꯊꯦꯡꯅꯔꯛꯇꯕꯗꯤ ꯅꯠꯇꯦ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤ ꯐꯤꯚꯝ ꯑꯃ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯀꯤꯕ ꯐꯥꯎꯒꯅꯤ꯫ ꯑꯀꯤꯕ ꯃꯈꯜ ꯃꯊꯦꯜꯒꯤ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯇꯁꯦꯡꯅꯃꯛ ꯑꯀꯤꯕ ꯐꯣꯕꯤꯌꯥꯁ ꯃꯈꯜ ꯃꯊꯦꯜ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯃꯤꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯀꯤꯕꯗꯒꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯄꯥꯜꯂꯦ꯫ ꯃꯤꯒꯤ ꯃꯊꯛꯇ ꯄꯥꯟꯅꯕ ꯑꯃꯁꯨꯡ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯏꯁ꯭ꯋꯔꯒꯤ ꯃꯃꯥꯡꯗ ꯂꯦꯞꯀꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯇꯧꯍꯟꯅꯤꯡꯕ ꯃꯗꯨ ꯅꯪꯅ ꯃꯉꯣꯟꯗꯒꯤ ꯇꯥꯗꯨꯅ ꯃꯗꯨ ꯇꯧꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯤꯁꯤꯡꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯂꯥꯛꯁꯤꯜꯍꯜꯂꯣꯏꯗꯕꯅꯤ꯫ ꯑꯦꯃꯦꯟ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ 2 ꯄꯤꯇꯔ 3:14 ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯆꯥꯟꯕꯁꯥ ꯅꯈꯣꯏꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯣꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ, ꯃꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯖꯤꯁꯨꯅ ꯑꯃꯨꯛ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯈ꯭ꯔꯤꯁꯇꯅ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥ ꯀꯅꯥ ꯊꯥꯖꯕꯒꯦ? ꯃꯁꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤ ꯀꯅꯥ ꯀꯅꯥ ꯈꯟꯕꯤꯕꯒꯦ? ꯑꯗꯨꯒ ꯃꯗꯨꯃꯛ ꯑꯣꯏꯗ꯭ꯔꯕꯁꯨ ꯑꯩꯈꯣই ꯁꯦꯝ ꯁꯥꯔꯒꯗꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯆꯥꯟꯕꯁꯥ ꯅꯈꯣꯏꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯣꯛꯄ ꯉꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯈꯣꯏꯕꯨ ꯑꯁꯣꯏꯕ ꯑꯃꯁꯨꯡ ꯑꯊꯛꯄ ꯂꯩꯇꯅ ꯏꯪꯊꯅ ꯂꯩꯔꯝꯕ ꯐꯪꯅꯅꯕ ꯃꯔꯝ ꯃꯣꯛꯎ꯫ ꯖꯤꯁꯨꯅ ꯑꯃꯨꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯪꯕꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯔꯝꯕ ꯑꯗꯨ ꯅꯪꯅ ꯄꯥꯝꯕꯒꯦ? ꯕꯥꯏꯕꯜꯅ ꯍꯥꯏ ꯃꯗꯨꯗꯤ ꯅꯪꯅ ꯑꯔꯥꯟ ꯈꯨꯕꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯝꯃꯤ꯫ ꯑꯩꯈꯣꯏ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯝꯃꯤ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯑꯀꯤꯕꯒꯤ ꯊꯕꯛ ꯄꯤꯕꯤꯗꯦ꯫ ꯑꯀꯤꯕ ꯑꯃꯁꯨꯡ ꯂꯥꯡꯇꯛꯅꯕ ꯌꯥꯎꯗꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯝꯖꯩ꯫ ꯍꯧꯖꯤꯛ ꯅꯈꯣꯏ ꯀꯔꯤ ꯐꯥꯎꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯋꯥꯔꯦꯞꯆꯈ꯭ꯔꯦ ꯃꯗꯨꯗꯤ ꯑꯩꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯔꯒꯗꯤ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯕ, ꯑꯀꯤꯕ ꯂꯩꯇꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯒꯅꯤ꯫ ꯈꯣꯡ ꯅꯥꯝꯃꯅ ꯏꯁ꯭ꯋꯔꯒꯤ ꯂꯩꯕꯥꯛꯇ, ꯑꯗꯨꯒ ꯈꯣꯡ ꯅꯥꯝꯃꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯁ꯭ꯋꯔꯒꯗ ꯆꯠꯄ ꯉꯝꯒꯗ꯭ꯔꯥ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯕ ꯂꯩꯕ ꯑꯗꯨꯗꯤ ꯑꯣꯏꯔꯣꯏꯗꯧꯕꯅꯤ꯫ ꯑꯗꯨꯅ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯦꯛ ꯄꯥꯕꯒ ꯑꯩꯍꯥꯛꯅ ꯑꯣꯏꯅꯤꯡꯂꯤꯕ ꯑꯗꯨ ꯑꯣꯏꯕ ꯉꯝꯅꯅꯕ ꯑꯩ ꯑꯗꯨꯝ ꯍꯣꯠꯅꯖꯩ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯄꯥꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯒ ꯌꯥꯅꯖꯗꯨꯅ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯅ ꯏꯁ꯭ꯋꯔꯅ ꯑꯃꯨꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯅ ꯂꯩꯔꯝꯕ ꯑꯗꯨ ꯑꯩ ꯄꯥꯝꯖꯩ꯫ ꯑꯗꯨꯅ ꯊꯧꯅꯥ ꯂꯩꯇꯕ ꯑꯃꯁꯨꯡ ꯑꯀꯤꯕꯁꯤꯡ ꯑꯗꯨ
ꯑꯩꯉꯣꯟꯗꯒꯤ ꯆꯠꯈꯤꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯑꯩ ꯏꯪꯊꯅ ꯂꯩꯔꯝꯕ ꯑꯗꯨ ꯑꯩ ꯄꯥꯝꯖꯩ꯫ ꯏꯪꯊꯅ ꯂꯩꯅꯅꯕꯒꯤꯗꯃꯛ ꯑꯩ ꯆꯍꯤ ꯀꯌꯥ ꯑꯃ ꯆꯪꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯏꯪꯊꯅ ꯂꯩꯔꯝꯕ ꯑꯗꯨ ꯑꯣꯏꯔꯒꯅꯤ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯅ ꯑꯃꯁꯨꯡ ꯑꯀꯤꯕ ꯂꯩꯇꯅ ꯂꯩꯔꯒꯅꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯑꯐꯕ ꯃꯑꯣꯡꯗ ꯂꯩꯔꯝꯕ ꯑꯗꯨ ꯑꯩ ꯄꯥꯝꯖꯩ꯫ ꯕꯥꯏꯕꯜꯅ ꯍꯥꯏ ꯃꯗꯨꯗꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯃꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯑꯀꯤꯕꯅ ꯊꯟꯒꯅꯤ꯫ ꯑꯩ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ, ꯉꯁꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒꯗꯤ ꯑꯃꯁꯨꯡ ꯈꯕꯔ ꯄꯥꯔꯒꯗꯤ ꯑꯃꯁꯨꯡ ꯄꯥꯎ ꯇꯥꯔꯒꯗꯤ ꯅꯪ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯂꯣꯏ꯫ ꯅꯪ ꯑꯐꯕ ꯋꯥ ꯄꯥꯎ ꯑꯗꯨ ꯄꯥꯕ ꯃꯊꯧ ꯇꯥꯏ, ꯐꯠꯇꯕ ꯄꯥꯎ ꯅꯠꯇꯕ꯫ ꯇꯥꯏꯕꯪꯄꯥꯟꯅ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯏꯁ꯭ꯋꯔ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯇꯥꯐꯝ ꯊꯣꯛꯏ꯫ ꯂꯨꯛ 19ꯗ ꯕꯥꯏꯕꯜꯅ ꯍꯥꯏ, ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯊꯥꯖꯔꯒꯅ ꯂꯩꯔꯝꯒꯗꯕ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ? ꯄꯗ ꯑꯃꯗ ꯍꯥꯏ, ꯃꯈꯣꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯥꯏꯖꯒꯗꯕꯅꯤ ꯑꯃꯁꯨꯡ ꯆꯣꯛꯊꯔꯣꯏꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯁ꯭ꯋꯔꯗ ꯍꯦꯟꯅ ꯆꯪꯁꯤꯟꯒꯗꯕꯅꯤ꯫ ꯃꯁꯤ ꯅꯨꯄꯤ ꯑꯃꯅ ꯐꯖꯅ ꯋꯥꯌꯦꯟꯗꯕ ꯋꯥꯌꯦꯟ ꯃꯄꯨ ꯑꯃꯗ ꯆꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤꯗꯃꯛ ꯋꯥꯌꯦꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯗꯨꯗ ꯋꯥꯌꯦꯟ ꯃꯄꯨ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯃꯟꯕꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯕꯗꯨ ꯋꯥꯌꯦꯟ ꯃꯄꯨ ꯑꯗꯨꯅ ꯌꯥꯕꯤꯈꯤ, ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ, ꯑꯗꯨꯒꯨꯝꯕ ꯆꯨꯝꯗꯕ ꯋꯥꯌꯦꯜ ꯑꯗꯨ ꯐꯥꯎꯕ ꯃꯗꯨ ꯇꯧꯔꯒꯗꯤ ꯑꯆꯨꯝꯕ ꯏꯁ꯭ꯋꯔꯅꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯒꯗꯕ ꯊꯃꯣꯏꯒꯤꯗꯤ ꯀꯔꯤ ꯇꯧꯒꯗꯒꯦ? ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯖꯒꯦ, ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯝꯅ लाइना ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯤ ꯑꯔꯨꯕ ꯅꯠꯇꯦ꯫ ꯍꯞꯇꯥ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ 3 4 ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯤ ꯏꯁ꯭ꯋꯔꯅ ꯍꯔꯥꯎꯔꯝꯂꯣꯏ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯩ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯝꯂꯒ ꯌꯥꯝꯅ ꯊꯥꯗꯣꯛꯅꯕ ꯈ꯭ꯔꯤꯁꯇ꯭ꯌꯟꯁꯤꯡ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯁꯨꯝꯅ लाइना ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯤ ꯑꯔꯨꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯂꯥꯟꯉꯝꯕꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯜꯂꯤ꯫ ꯂꯥꯟꯉꯝꯕꯁꯤꯡꯗꯒꯤ ꯍꯦꯜꯂꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯑꯔꯊ ꯈꯪꯕ꯭ꯔꯥ? ꯃꯁꯤ ꯑꯩ ꯏꯁꯥꯒꯤ ꯋꯥꯍꯟꯊꯣꯛꯅꯤ꯫ ꯃꯁꯤ ꯖꯣꯏꯁꯀꯤ ꯗꯤꯛꯁꯅꯥꯔꯤꯗꯒꯤꯅꯤ꯫ ꯑꯩꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯂꯥꯟꯉꯝꯕꯁꯤꯡꯗꯒꯤ ꯍꯦꯜꯂꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯪꯅ ꯑꯋꯥ ꯑꯅꯥ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯅꯪ ꯃꯥꯏ ꯄꯥꯛꯇꯨꯅ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯕꯨꯅꯤ꯫ ꯂꯥꯟ ꯁꯣꯛꯅꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯅꯪ ꯍꯥꯟꯅꯅ ꯃꯥꯏ ꯄꯥꯛꯂꯕꯅꯤ꯫ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ? ꯃꯔꯝꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯐꯥꯎꯕ ꯅꯪꯅ ꯍꯥꯟꯅꯅ ꯄꯥꯈꯤꯕꯅꯅꯤ꯫ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯅꯪꯅ ꯈꯪꯏ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯇꯨꯔꯣꯏ꯫ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯑꯁꯤ ꯃꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯇꯨꯔꯣꯏ꯫ ꯅꯪ ꯑꯋꯥ ꯑꯅꯥ ꯈꯔꯗꯤ ꯊꯦꯡꯅꯕ ꯌꯥꯏ, ꯑꯗꯨꯒ ꯑꯀꯣꯟꯕꯗꯗꯤ ꯅꯣꯜꯂꯨꯛꯄ ꯑꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯁꯛ ꯄꯤꯕꯁꯤꯡ ꯑꯗꯨ ꯐꯪꯖꯒꯅꯤ꯫ ꯑꯃꯦꯟ꯫ ꯑꯗꯨꯒ ꯃꯁꯤ ꯂꯣꯏꯗ꯭ꯔꯤ꯫ ꯈ꯭ꯔꯤꯁꯇ꯭ꯌꯟꯁꯤꯡ ꯑꯃꯁꯨꯡ ꯏꯁ꯭ꯋꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯒ ꯏꯁ꯭ꯋꯔꯕꯨ ꯃꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯗꯕꯒꯤ ꯃꯔꯝꯁꯤꯡꯒꯤ ꯃꯔꯛꯇ ꯃꯔꯝ ꯑꯃꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯈ꯭ꯔꯤꯁꯇ꯭ꯌꯟꯁꯤꯡꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯠꯂꯤꯕ ꯁꯥꯖꯠ ꯂꯤꯆꯠꯁꯤꯡ ꯑꯁꯤꯅꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯟꯕꯗ ꯑꯃ ꯑꯣꯏꯔꯕꯁꯨ ꯏꯁ꯭ꯋꯔꯗꯤ ꯑꯗꯨꯃꯛ ꯊꯕꯛ ꯇꯧꯔꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯥꯅ ꯈ꯭ꯔꯤꯁꯇ꯭ꯌꯟꯁꯤꯡꯅꯤ ꯍꯥꯏꯔꯒꯗꯤ ꯃꯗꯨꯒꯤ ꯃꯆꯠ ꯑꯗꯨ ꯑꯩꯈꯣꯏꯗ ꯂꯩꯒꯗꯕꯅꯤ꯫ ꯑꯀꯤꯕ ꯍꯥꯏꯕꯁꯤꯅ ꯑꯁꯤꯕꯒꯨꯝꯅ ꯑꯔꯣꯏꯕ ꯄꯨꯔꯛꯏ, ꯑꯗꯨꯕꯨ ꯊꯥꯖꯕꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯁꯥ ꯄꯤꯅꯕꯤ꯫ ꯑꯩꯈꯣꯏꯗ ꯁꯩꯇꯥꯟꯅ ꯊꯕꯛ ꯇꯧꯅꯅꯕ ꯑꯀꯤꯕꯅ ꯑꯩꯈꯣꯏꯗ ꯊꯣꯡ ꯍꯥꯡꯗꯣꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯅꯅꯕ ꯊꯥꯖꯕꯅ ꯑꯩꯈꯣꯏꯗ ꯊꯣꯡ ꯍꯥꯡꯗꯣꯛꯏ꯫ ꯖꯣꯍꯥꯟ 19ꯗ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩ ꯑꯃ ꯂꯩ꯫ ꯃꯁꯤ ꯖꯤꯁꯨꯅ ꯂꯥꯖꯥꯔꯁꯄꯨ ꯍꯤꯡꯒꯠꯍꯟꯈꯤꯕꯒꯤ ꯃꯇꯥꯡꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯈꯣꯏ ꯅꯩꯅꯔꯔꯣꯏ, ꯑꯗꯨꯕꯨ ꯖꯣꯍꯥꯟ 19:40ꯗ ꯃꯍꯥꯛꯅ ꯍꯥꯏ,
ꯅꯍꯥꯛꯅ ꯊꯥꯖꯔꯕꯗꯤ ꯏꯁ꯭ꯋꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯎꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯗ꯭ꯔꯥ? ꯅꯪꯅ ꯊꯥꯖꯔꯒꯗꯤ ꯑꯋꯥ ꯑꯅꯥꯒꯤ ꯑꯣꯏꯕ ꯇꯥꯟꯐꯝ ꯑꯃꯁꯨꯡ ꯐꯤꯚꯝ ꯀꯌꯥꯗ ꯅꯪꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯇꯧꯕ ꯌꯥꯕ ꯑꯃꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯊꯥꯖꯕ ꯑꯗꯨꯅꯤ꯫ ꯅꯪ ꯑꯗꯨꯝ ꯊꯥꯖꯕ ꯌꯥꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯆꯤꯡꯅꯕꯗꯤ ꯌꯥꯝꯅ ꯂꯥꯏ꯫ ꯀꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯊꯣꯛꯏ꯫ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯐꯤꯁꯀꯤ ꯀꯥ ꯑꯗꯨꯗ ꯑꯩꯅ ꯍꯦꯛ ꯃꯤꯠꯌꯦꯡ ꯇꯥꯐꯝ ꯑꯗꯨꯗ ꯊꯥꯖꯕꯒꯤ ꯈꯨꯗꯝ ꯑꯃ ꯑꯩꯅ ꯊꯝꯃꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩꯅ ꯍꯥꯏꯕ ꯑꯗꯨ ꯊꯥꯖꯧ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯃꯁꯤ ꯑꯩꯅ ꯇꯧꯔꯕꯗꯤ ꯑꯩꯅ ꯀꯔꯤ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯎꯠꯄꯤꯔꯛꯀꯅꯤ ꯑꯗꯨꯒ ꯃꯗꯨ ꯑꯩꯅ ꯇꯧꯕ ꯉꯝꯅꯅꯕ ꯃꯍꯥꯛꯅ ꯊꯧꯖꯥꯜꯁꯨ ꯄꯤꯅꯕꯤꯒꯅꯤ꯫ ꯊꯥꯖꯕꯅ ꯅꯪꯕꯨ ꯄꯣꯊꯥꯍꯟꯒꯅꯤ ꯑꯗꯨꯒ ꯏꯁ꯭ꯋꯔꯗ ꯄꯣꯊꯥꯗꯨꯅ ꯂꯩꯕꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯪꯅ ꯏꯁ꯭ꯋꯔꯗ ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯅꯪꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕꯤꯒꯅꯤ꯫ ꯃꯗꯨ ꯀꯔꯤꯅꯣ, ꯀꯔꯝꯅꯅꯣ ꯑꯃꯁꯨꯡ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯗ꯭ꯔꯒꯁꯨ ꯃꯗꯨꯅ ꯅꯪꯉꯣꯟꯗ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯂꯩꯔꯣꯏ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯗꯤ ꯊꯥꯖꯕ ꯌꯥꯕꯅꯤ ꯍꯥꯏꯕ ꯅꯪꯅ ꯈꯪꯉꯤ꯫ ꯑꯗꯨꯒ ꯑꯆꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯆꯥꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯅꯪꯒꯤꯗꯃꯛ ꯊꯕꯛ ꯇꯧꯕꯤꯒꯅꯤ꯫ ꯑꯩꯅ ꯈꯟꯕꯗ ꯅꯈꯣꯏ ꯈꯔꯒꯤꯗꯃꯛꯁꯨ ꯑꯁꯤꯒꯨꯝꯕ ꯈꯨꯗꯝꯁꯤꯡ ꯊꯝꯂꯒꯗꯤ ꯅꯈꯣꯏꯗ ꯀꯥꯟꯅꯒꯅꯤ꯫ ꯀꯥꯔꯗꯕꯣꯔꯗ ꯀꯛꯂꯒ ꯐꯛꯂꯥꯡꯗ ꯃꯗꯨ ꯅꯪꯅ ꯁꯦꯝꯕ ꯌꯥꯏ꯫ ꯑꯀꯤꯕ ꯑꯃꯁꯨꯡ ꯆꯤꯡꯅꯕ ꯂꯩꯍꯟꯗꯅ ꯏꯁ꯭ꯋꯔꯗ ꯊꯥꯖꯕ ꯑꯗꯨꯝ ꯊꯝꯕ ꯉꯝꯅꯅꯕ ꯅꯪꯒꯤ ꯅꯃꯥꯡꯗ ꯈꯨꯗꯝ ꯑꯃ ꯊꯝꯅꯅꯕ ꯑꯗꯨꯝ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯊꯥꯖꯧ ꯑꯗꯨꯒ ꯏꯁ꯭ꯋꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯨ ꯅꯪꯅ ꯎꯖꯒꯅꯤ꯫ ꯀꯔꯝꯕ ꯃꯇꯝꯗꯅꯣ, ꯀꯔꯝꯅꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯕꯗꯤ ꯉꯝꯂꯣꯏ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯖꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯃꯁꯤꯃꯗꯤ ꯈꯪꯖꯩ ꯃꯗꯨꯗꯤ ꯏꯁ꯭ꯋꯔꯗꯤ ꯊꯥꯖꯕ ꯌꯥꯕꯅꯤ꯫ ꯑꯦꯃꯦꯟ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯕ ꯑꯈꯟꯅꯕ ꯑꯀꯤꯕ ꯑꯃꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯑꯩ ꯈꯔ ꯍꯥꯏꯖꯒꯦ꯫ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇꯣꯏꯅ ꯊꯦꯡꯅꯕ ꯑꯀꯤꯕꯁꯤꯡꯅꯤ꯫ ꯑꯩ ꯄꯨꯝꯅꯃꯛꯇꯤ ꯍꯥꯏꯔꯔꯣꯏ, ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯇꯣꯏꯅ ꯊꯦꯡꯅꯕ ꯁꯝꯅ ꯍꯥꯏꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯑꯩꯅ ꯈꯟꯕꯗ ꯃꯤ ꯀꯌꯥꯅ ꯀꯤꯅꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕꯁꯤꯡ ꯑꯗꯨ ꯐꯪꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯅꯕ ꯑꯗꯨꯅꯤ꯫ ꯃꯁꯤ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ, ꯑꯩꯗꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯑꯗꯨꯒ ꯑꯩ ꯌꯨꯝ ꯄꯥꯟꯅꯤꯡꯏ, ꯑꯗꯨꯒ ꯑꯩ ꯌꯨꯝ ꯄꯥꯟꯗꯅ ꯑꯗꯨꯝ ꯂꯩꯔꯒꯗꯤ ꯀꯝꯗꯧꯕ? ꯃꯁꯤ ꯑꯩꯈꯣꯏ ꯇꯧꯗꯕ꯭ꯔꯅꯦ? ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯃꯇꯝꯗ ꯐꯪꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝꯒ ꯆꯥꯟꯅꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗꯒꯤ ꯈꯨꯗꯝ ꯑꯃ ꯄꯤꯖꯒꯦ꯫ ꯑꯩꯕꯨ ꯏꯁ꯭ꯋꯔꯅ ꯉꯁꯤ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤ ꯇꯧꯅꯅꯕ ꯀꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯄꯥꯝꯕ ꯑꯃ ꯍꯥꯞꯄꯤꯈꯤ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯗꯨꯅ ꯑꯩ ꯌꯥꯝꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯑꯣꯏꯍꯟꯈꯤ꯫ ꯃꯔꯝꯗꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯄꯥꯝꯂꯕꯗꯤ ꯅꯪ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯂꯣꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯊꯦꯡꯅꯕꯤꯕ ꯀꯅꯥ ꯀꯅꯥ ꯌꯥꯎꯕꯤꯔꯕꯒꯦ? ꯃꯁꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯍꯟꯊꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯃꯇꯝ ꯑꯗꯨ ꯌꯥꯝꯅ ꯂꯨꯕ ꯑꯃ ꯑꯣꯏꯈꯤ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯕꯤꯕ ꯃꯔꯝꯅ ꯑꯩꯅ ꯊꯥꯗꯣꯛꯂꯒ ꯆꯠꯄꯁꯨ ꯉꯝꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ ꯃꯗꯨꯗꯤ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯃꯍꯥꯛꯅ ꯁꯦꯝꯕꯤꯈꯤ, ꯑꯗꯨꯅ ꯑꯩꯅ ꯊꯥꯗꯣꯛꯄꯁꯨ ꯉꯝꯈꯤꯗꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯅ ꯆꯠꯊꯕꯁꯨ ꯉꯝꯈꯤꯗꯦ꯫ ꯑꯩ ꯃꯥꯏꯊꯤꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯥꯏ ꯄꯥꯛꯄꯁꯨ ꯌꯥꯍꯟꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯑꯩ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯃ ꯌꯣꯍꯥꯟ 12 ꯑꯗꯨ ꯑꯩꯅ ꯄꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯤꯁꯨꯅ ꯄꯤꯇꯔꯗ ꯍꯪꯂꯝꯃꯤ, ꯄꯤꯇꯔ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯍꯣꯏ ꯄ꯭ꯔꯚꯨ,
ꯅꯪꯅ ꯈꯪꯂꯤꯕꯗꯨꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯑꯍꯨꯝꯂꯛ ꯃꯍꯥꯛꯅ ꯍꯪꯂꯝꯃꯤ, ꯄꯤꯇꯔ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯍꯣꯏ ꯄ꯭ꯔꯚꯨ, ꯅꯪꯅ ꯈꯪꯂꯤꯕꯗꯨꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯃꯗꯨ ꯑꯩꯅ ꯄꯥꯖꯔꯝꯃꯤ꯫ ꯑꯩꯅ ꯈꯟꯕꯗ ꯃꯗꯨ ꯄꯗ 19ꯅꯤ꯫ ꯌꯣꯍꯥꯟꯒꯤ 12:19꯫ ꯄꯤꯇꯔ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯍꯣꯏ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯍꯣꯏ, ꯍꯣꯏ, ꯅꯪꯅ ꯈꯪꯂꯤꯕ ꯑꯗꯨꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ꯫ 15:13꯫ ꯑꯗꯨꯅ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯄꯨ ꯑꯍꯨꯝꯂꯛ ꯍꯪꯈꯤ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯃꯍꯥꯛꯅ ꯕꯣꯝ ꯑꯃ ꯊꯥꯊꯒꯗꯧꯔꯝꯃꯤ꯫ ꯄꯗ 19꯫ ꯇꯁꯦꯡꯅꯃꯛ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤ, ꯅꯍꯥꯛꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ, ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯅ ꯅꯪꯅ ꯄꯤꯛꯂꯤꯕ ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯑꯃ ꯑꯣꯏꯔꯤꯉꯩꯗ ꯅꯁꯥꯒꯤ ꯐꯤꯔꯣꯜ ꯁꯦꯠꯆꯔꯝꯃꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯝꯃꯤ꯫ ꯄꯤꯛꯂꯤꯕ ꯑꯅꯧꯕ ꯈ꯭ꯔꯤꯁꯇ꯭ꯌꯥꯟꯁꯤꯡꯗꯤ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯁꯤꯡ ꯑꯗꯨ ꯇꯧꯏ꯫ ꯅꯪꯅ ꯍꯪꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯏꯁ꯭ꯋꯔꯗ ꯍꯪꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯑꯄꯤꯛꯄ ꯈꯖꯥꯏ ꯑꯗꯨ ꯁꯤꯛꯇꯨꯅ ꯃꯗꯨ ꯅꯪꯉꯣꯟꯗ ꯄꯤꯕꯤꯒꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯃ ꯅꯪ ꯗꯔꯀꯥꯔ ꯂꯩꯕ ꯌꯥꯏ ꯑꯗꯨꯒ ꯃꯗꯨ ꯅꯪ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯌꯥꯏ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯁꯛ ꯄꯤꯕꯒꯤ ꯀꯥꯔꯗ ꯀꯌꯥ ꯑꯃ ꯌꯥꯎꯕ ꯕꯣꯛꯁ ꯑꯗꯨꯗꯒꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯐꯪꯅꯅꯕ ꯅꯪ ꯍꯣꯠꯅꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕꯁꯤ ꯊꯥꯖꯕꯤꯌꯨ ꯃꯗꯨꯗꯤ ꯅꯪ ꯆꯥꯎꯈꯠꯂꯛꯄꯗꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ꯫ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯀꯥꯟꯅꯔꯔꯣꯏ ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯆꯤꯡꯕꯤꯒꯗꯕ ꯃꯑꯣꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯒꯤ ꯃꯄꯥꯟꯅꯅꯤ꯫ ꯃꯄꯥꯟꯊꯣꯡꯒꯤ ꯑꯣꯏꯕ ꯈꯨꯗꯝꯁꯤꯡ, ꯗꯨꯠ ꯅꯠꯇ꯭ꯔꯒ ꯋꯥ ꯇꯥꯛꯊꯣꯛꯄꯅ ꯅꯠꯇꯦ꯫ ꯑꯁꯦꯡꯕ ꯈ꯭ꯔꯤꯁꯇ꯭ꯌꯥꯟꯗꯤ ꯆꯍꯤ ꯀꯌꯥ ꯑꯃ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯑꯀꯪꯕ ꯃꯇꯝ ꯍꯥꯏꯕ ꯇꯥꯡꯀꯛ ꯑꯗꯨ ꯐꯥꯎꯔꯒ ꯆꯠꯀꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯏꯁ꯭ꯋꯔꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯪꯖꯒꯗꯕꯗꯤ ꯑꯗꯨꯒꯨꯝꯕ ꯑꯀꯪꯕ ꯃꯇꯝ ꯑꯗꯨꯗ ꯐꯥꯎꯕ ꯅꯪ ꯑꯀꯪꯕ ꯑꯗꯨ ꯐꯥꯎꯔꯣꯏꯗꯕꯅꯤ꯫ ꯐꯔꯦꯅꯦ, ꯖꯣꯏꯁ, ꯏꯁ꯭ꯋꯔꯅꯕꯨ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯄꯒꯦ? ꯑꯩ ꯈꯪꯗꯦ꯫ ꯍꯧꯒꯠꯂꯣ, ꯊꯕꯛ ꯄꯥꯡꯊꯣꯛꯑꯣ ꯑꯗꯨꯒ ꯕꯣꯔꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯔꯨꯔꯣ꯫ ꯑꯩ ꯅꯨꯡꯁꯤꯕꯤꯌꯨ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯅ ꯃꯇꯝ ꯁꯥꯡꯅ ꯆꯠꯄꯗ ꯑꯩꯉꯣꯟꯗ ꯏꯁ꯭ꯋꯔꯅ ꯑꯀꯛꯅꯕ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯛꯇꯕꯁꯨ ꯌꯥꯏ꯫ ꯐꯔꯦ, ꯃꯗꯨꯗ ꯅꯪ ꯀꯔꯤ ꯇꯧꯕꯒꯦ? ꯃꯍꯥꯛꯅ ꯑꯀꯣꯟꯕꯗ ꯍꯥꯏꯈꯤꯕ ꯑꯗꯨ ꯑꯩ ꯇꯧꯏ꯫ ꯍꯦꯂꯣ, ꯊꯋꯥꯏꯒꯤ ꯑꯀꯪꯕ ꯃꯇꯝ ꯑꯃꯁꯨꯡ ꯑꯃꯝꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯥꯡꯗ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯑꯩ ꯄꯥꯖꯔꯦ, ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯐꯖꯅ ꯈꯪꯏ꯫ ꯅꯍꯥꯛꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯄꯤꯇꯔ ꯅꯁꯥꯒꯤ ꯐꯤꯔꯣꯜ ꯁꯦꯠꯆꯔꯝꯃꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯍꯟ ꯑꯣꯏꯔꯕꯗ ꯅꯍꯥꯛꯅ ꯅꯈꯨꯠ ꯇꯤꯡꯊꯣꯛꯀꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯅ ꯅꯍꯥꯛꯄꯨ ꯐꯤ ꯁꯦꯠꯄꯤꯒꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯄꯥꯝꯗꯕ ꯃꯐꯝꯗ ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯆꯤꯡꯕꯤꯒꯅꯤ꯫ ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯄꯤꯔꯛꯇ꯭ꯔꯒꯗꯤ ꯀꯝꯗꯧꯕ? ꯃꯁꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯅꯠꯇꯦ, ꯃꯔꯝꯗꯤ ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯗꯨ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯅꯪꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯒ ꯃꯗꯨꯁꯨ ꯅꯪ ꯈꯪꯂꯝꯗꯕ ꯌꯥꯏ꯫ ꯑꯀꯤꯕꯅ ꯑꯁꯤꯕꯒꯨꯝꯅ ꯑꯔꯣꯏꯕ ꯄꯨꯔꯛꯏ ꯑꯗꯨꯒ ꯌꯦꯛꯅꯕꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯁꯤꯅ ꯊꯕꯛ ꯇꯧꯍꯜꯂꯤ, ꯑꯗꯨꯕꯨ ꯊꯥꯖꯕꯅ ꯏꯁ꯭ꯋꯔꯗ ꯊꯣꯡ ꯍꯥꯡꯗꯣꯛꯏ ꯑꯃꯁꯨꯡ ꯃꯁꯤꯅ ꯅꯪꯉꯣꯟꯗ ꯑꯁꯥ ꯄꯤꯅꯕꯤ꯫ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯂꯚ ꯑꯥꯎꯠ ꯂꯥꯎꯗ ꯀꯧꯕ ꯑꯅꯧꯕ ꯗꯤꯚꯣꯁꯅꯦꯜ ꯑꯃ ꯉꯁꯤ ꯃꯌꯥꯝꯗ ꯑꯣꯐꯔ ꯇꯧꯖꯔꯤ, ꯑꯗꯨꯒ ꯃꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯗ ꯈꯨꯗꯣꯜ ꯑꯃ ꯍꯦꯛꯇ ꯄꯤꯕꯤꯔꯛꯄꯗ ꯑꯣꯐꯔ ꯇꯧꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯂꯩꯒꯗꯕ ꯁꯦꯜ ꯑꯗꯨ ꯑꯩꯒꯤ ꯃꯤꯡꯗ ꯃꯤꯁꯟꯗ ꯑꯣꯏꯅ ꯄꯤꯕꯤꯈ꯭ꯔꯣ ꯍꯥꯏꯅ ꯅꯪꯅ ꯍꯥꯏꯕ ꯌꯥꯏ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯈꯪꯅ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯊꯥꯗꯕꯤꯒꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯈꯤꯕꯒꯨꯝꯅ ꯃꯁꯤ ꯌꯥꯝꯅ ꯐꯖꯕ ꯈꯣꯡꯊꯥꯡꯅꯤ꯫
ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯑꯋꯥ ꯑꯅꯥꯁꯤꯡ ꯑꯁꯤ ꯀꯔꯤꯒꯤ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯈꯔ ꯋꯥꯅ ꯊꯣꯛꯏ꯫ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯅꯪꯅ ꯈꯟꯕꯒꯤ ꯋꯥꯡꯃꯗ ꯍꯦꯟꯅ ꯂꯥꯏꯒꯅꯤ꯫ ꯅꯪꯅ ꯃꯥꯏꯄꯥꯛꯄ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕ ꯍꯥꯏꯕꯁꯤ ꯏꯁ꯭ꯋꯔꯕꯨ ꯅꯨꯡꯁꯤꯖꯕ ꯑꯃꯁꯨꯡ ꯏꯁꯥꯕꯨ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯑꯇꯣꯞꯄꯁꯤꯡꯗꯁꯨ ꯌꯦꯟꯊꯣꯛꯄꯗ ꯑꯣꯏꯒꯅꯤ꯫ ꯃꯁꯤ ꯑꯩꯁꯨ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯈ꯭ꯔꯤꯁꯃꯥꯁꯀꯤꯗꯃꯛ ꯁꯣꯄꯤꯡ ꯇꯧꯕ ꯌꯥꯝꯅ ꯑꯩ ꯄꯥꯝꯖꯩ꯫ ꯃꯤꯁꯤꯡꯒꯤꯗꯃꯛ ꯈꯨꯗꯣꯜꯁꯤꯡ ꯂꯩꯕ ꯑꯩ ꯌꯥꯝ ꯄꯥꯝꯖꯩ꯫ ꯃꯤꯒꯤꯗꯃꯛ ꯕꯣꯔ ꯐꯪꯅꯅꯕ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯅꯪꯅ ꯀꯔꯤ ꯐꯪꯒꯗꯕ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯏ꯫ ꯈꯨꯗꯣꯜ ꯑꯣꯏꯅ ꯈ꯭ꯔꯤꯁꯃꯥꯁꯇ ꯐꯪꯕ ꯄꯥꯝꯖꯗꯦ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯗꯨ ꯃꯍꯥꯛꯀꯤ ꯃꯤꯡꯗ ꯅꯍꯥꯛꯅ ꯇꯧꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯄꯨ ꯈꯪꯍꯜꯂꯦ꯫ ꯃꯁꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯣꯏ, ꯃꯤ ꯀꯌꯥ ꯑꯃꯗꯤꯃꯁꯤ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗꯕ ꯃꯈꯩ ꯃꯈꯣꯏꯗ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯄꯩꯔꯒ ꯂꯩ꯫ ꯃꯤ ꯈꯔꯅ ꯍꯥꯏꯕ ꯌꯥꯏ, ꯑꯩꯉꯣꯟꯗ ꯈꯨꯗꯣꯜ ꯄꯤꯕꯤꯔꯅꯨ, ꯑꯇꯣꯞꯄ ꯑꯃꯗ ꯑꯣꯏꯅ ꯄꯤꯕꯤꯔꯣ꯫ ꯑꯗꯨꯅ ꯅꯪꯒꯤ ꯄꯩꯁꯥ ꯑꯗꯨ ꯑꯗꯨꯒꯤ ꯃꯤꯁꯛ ꯑꯗꯨꯗ ꯁꯤꯖꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯃꯤ ꯀꯌꯥꯕꯨ ꯕꯣꯔ ꯐꯪꯍꯜꯂꯤꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃꯗ ꯑꯣꯏꯅ ꯁꯧꯒꯠꯄꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯍꯦꯟꯅ ꯄꯤꯅꯅꯕ ꯃꯈꯣꯏꯗ ꯂꯩꯇꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯑꯗꯨꯅ ꯄꯤꯅꯤꯡꯃꯟꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤꯁꯟꯒꯤꯗꯃꯛ ꯃꯈꯣꯏꯕꯨ ꯆꯦꯂꯦꯟꯖ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯥꯏ, ꯑꯩ ꯍꯦꯟꯅ ꯄꯤꯅꯤꯡꯏ, ꯑꯗꯨꯕꯨ ꯄꯤꯅꯅꯕꯗꯤ ꯑꯩꯉꯣꯟꯗ ꯂꯩꯖꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯄꯤꯕ ꯌꯥꯕ ꯂꯝꯕꯤ ꯑꯃꯗꯤ ꯂꯩ, ꯃꯗꯨꯗꯤ ꯅꯪꯕꯨ ꯏꯁ꯭ꯋꯔꯅ ꯆꯤꯡꯕꯤꯔꯕꯗꯤ ꯅꯪꯅ ꯃꯤꯉꯣꯟꯗ ꯈꯨꯗꯣꯜ ꯂꯩꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯏ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯈꯨꯗꯣꯜ ꯂꯩꯒꯗꯕ ꯁꯦꯜ ꯑꯗꯨ ꯑꯩꯒꯤ ꯃꯤꯡꯗ ꯃꯤꯁꯟꯗ ꯑꯣꯏꯅ ꯄꯤꯕꯤꯈ꯭ꯔꯣ ꯍꯥꯏꯅ ꯅꯪꯅ ꯍꯥꯏꯕ ꯌꯥꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅꯃꯐꯝ ꯈꯪꯅ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯊꯥꯗꯕꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯈꯤꯕꯒꯨꯝꯅ ꯃꯁꯤ ꯌꯥꯝꯅ ꯐꯖꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯀꯔꯝꯅ ꯄꯤꯁꯤꯒꯦ ꯍꯥꯏꯅ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯗꯨꯝ ꯈꯜꯂꯒ ꯂꯩ, ꯑꯗꯨꯒ ꯃꯤꯁꯤꯡꯗ ꯀꯔꯝꯕ ꯈꯨꯗꯣꯜ ꯄꯤꯁꯤꯒꯦ ꯍꯥꯏꯕꯁꯤ ꯈꯟꯕꯗ ꯃꯈꯣꯏ ꯋꯥꯔꯕꯅꯤ꯫ ꯀꯔꯝꯅ ꯄꯤꯁꯤꯒꯦ ꯍꯥꯏꯅ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯗꯨꯝ ꯈꯜꯂꯒ ꯂꯩ꯫ ꯃꯤꯒꯤꯗꯃꯛ ꯕꯣꯔ ꯐꯪꯅꯅꯕ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯅꯪꯅ ꯀꯔꯤ ꯐꯪꯒꯗꯕ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯏ꯫ ꯅꯣꯡꯃ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯀꯨꯕꯣꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯗꯔꯀꯥꯔ ꯂꯩꯇꯕ ꯄꯣꯠ ꯑꯃꯗꯨ ꯈꯨꯗꯣꯜ ꯑꯣꯏꯅ ꯈ꯭ꯔꯤꯁꯃꯥꯁꯇ ꯐꯪꯕ ꯄꯥꯝꯖꯗꯦ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯒꯦ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯗꯔꯀꯥꯔ ꯂꯩꯕ ꯑꯃꯗ ꯃꯗꯨ ꯄꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯈꯪꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯪꯅ ꯀꯦꯇꯂꯣꯒ ꯃꯆꯥꯗꯨꯗ ꯌꯦꯡꯕꯤꯌꯨ, ꯑꯗꯨꯒ ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯑꯄꯥꯝꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯟꯕꯤꯌꯨ꯫ ꯃꯤ ꯂꯂꯣꯟꯕꯗꯨ ꯀꯟꯕꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯏ꯫ ꯑꯁꯦꯡꯕꯅꯤ꯫ ꯅꯠꯇ꯭ꯔꯒ ꯆꯥꯕ ꯐꯪꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯗꯨ ꯄꯤꯖꯕ ꯑꯣꯏꯕꯁꯨ ꯌꯥꯏ꯫ ꯑꯁꯦꯡꯕꯅꯤ, ꯃꯈꯣꯏꯅ ꯄꯥꯝꯖꯅꯤ ꯍꯥꯏꯕꯗꯨ ꯅꯍꯥꯛꯅ ꯈꯟꯕ ꯌꯥꯒꯅꯤ, ꯑꯗꯨꯒ ꯃꯃꯜ ꯑꯗꯨ ꯈꯟꯕꯤꯌꯨ꯫ ꯃꯗꯨ ꯃꯃꯜ ꯑꯃꯍꯦꯛꯇ ꯑꯣꯏꯕ ꯌꯥꯏ, ꯑꯗꯨꯒ ꯃꯈꯣꯏꯅ ꯒꯤꯐꯇꯨꯒꯤ ꯃꯃꯥꯡꯗ ꯈꯪꯅꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯗ ꯊꯥꯈꯤꯅꯕꯒꯤꯗꯃꯛ ꯅꯪꯉꯣꯟꯗ ꯀꯥꯔꯗ ꯑꯃ ꯊꯥꯔꯛꯀꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯈꯪꯕ ꯌꯥꯅꯅꯕꯒꯤꯗꯃꯛ ꯋꯦꯕꯁꯥꯏꯠꯇꯨꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯒꯅꯤ꯫ ꯅꯪꯅ ꯈꯨꯗꯣꯜ ꯄꯥꯝꯗꯦ ꯍꯥꯏꯔꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯏꯅ ꯄꯤꯅꯤꯡꯏ, ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯅ ꯄꯤꯕꯒꯤ ꯈꯨꯗꯣꯜ ꯑꯗꯨ ꯄꯤꯔꯕꯅꯤ꯫ ꯅꯪꯒꯤ ꯃꯤꯡꯗ ꯑꯣꯔꯐꯥꯅꯦꯖ ꯑꯃꯗ ꯑꯩꯈꯣꯏꯅ ꯗꯣꯅꯦꯁꯟ ꯄꯤꯈ꯭ꯔꯕꯅꯤ, ꯑꯗꯨꯅ ꯅꯪ ꯈꯨꯗꯣꯜ ꯑꯃꯠꯇ ꯄꯥꯝꯗ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯤꯔꯦ꯫ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯄꯨꯟꯅ ꯊꯝꯖꯤꯜꯂꯤ꯫ ꯃꯁꯤ ꯌꯥꯝꯅ ꯐꯈ꯭ꯔꯕ ꯄꯦꯀꯦꯖ ꯑꯃꯅꯤ꯫ ꯆꯨꯝꯃꯤ, ꯑꯗꯨꯒ ꯃꯁꯤꯅ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯊꯤꯅꯔꯤ, ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯀꯨꯝꯍꯩ ꯍꯔꯥꯎ ꯃꯇꯝꯗ ꯃꯤꯁꯤꯡ ꯑꯁꯦ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯅ ꯈꯟꯕꯗ ꯋꯥꯅꯔꯕꯅꯤ꯫ ꯑꯗꯨꯅ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯕꯣꯔꯒꯤ ꯃꯁꯛ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯋꯥꯈꯜ ꯑꯃꯅꯤ꯫ ꯃꯁꯤ ꯑꯉꯛꯄꯅꯤ꯫ ꯊꯥꯒꯠꯆꯔꯤ ꯖꯤꯟꯖꯔ꯫ ꯐꯔꯦ, ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯑꯥꯁꯥ ꯇꯧꯖꯩ, ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯂꯩꯕꯤꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯅꯪꯕꯨ ꯏꯁ꯭ꯋꯔꯅ ꯕꯣꯔ ꯄꯤꯕꯤꯁꯅꯨ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak manatana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite